ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯆꯩꯅꯥꯀꯣꯟ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯖꯥ ꯀꯣꯔꯧ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯀꯦ ꯇꯧꯔꯛꯂꯤ꯫ ꯋꯥꯈꯜ ꯑꯃꯗ ꯍꯜꯂꯛꯈꯤꯕꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯇꯧꯏ꯫ ꯀꯣꯔꯧ ꯃꯥꯒꯤ ꯒꯥꯔꯤꯗꯒꯤ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯅ ꯍꯪꯂꯛꯈꯤ, "ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ? ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯏꯃꯛ ꯃꯛꯁꯤꯟꯕꯒꯨꯝ ꯇꯧꯏꯅ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ, ꯀꯣꯂꯦꯖꯇ ꯑꯉꯥꯡꯁꯤꯡ ꯇꯥꯛꯄꯤꯕꯗꯨꯗ ꯈꯔ ꯋꯥꯈꯤꯕꯅ ꯑꯣꯏꯔꯤꯅꯤ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯀꯥꯂꯦꯟ ꯑꯣꯏꯕꯅꯤꯅ ꯍꯨꯃꯥꯡ ꯁꯧꯔꯤꯕꯗꯨ ꯐꯅꯕ ꯃꯐꯤ ꯍꯣꯡꯗꯣꯛꯇꯨꯅ ꯀꯣꯔꯧ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯁꯣꯋꯔꯗꯒꯤ ꯀꯥꯝꯂꯛꯂꯤꯕ ꯑꯏꯪꯕ ꯏꯁꯤꯡꯗꯨꯗ ꯐꯅ ꯀꯨꯏꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯁꯣꯐꯥ ꯃꯊꯛꯇ ꯀꯣꯔꯧ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ꯫ ꯉꯁꯤꯗꯣ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯋꯥꯡꯃꯗ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕꯗꯒꯤ ꯄꯨꯂꯤꯁꯅ ꯑꯉꯥꯡ ꯈꯔ ꯐꯥꯈ꯭ꯔꯦ ꯇꯥꯕꯗꯒꯤ ꯀꯣꯔꯧ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯆꯠꯂꯨꯕꯅꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯒ꯭ꯔꯥꯎꯟꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡꯁꯤꯡꯗꯨ ꯑꯦꯗꯚꯥꯏꯁ ꯄꯤꯗꯨꯅ ꯂꯩꯕꯗꯨ ꯂꯥꯞꯅ ꯎꯈꯤ꯫ ꯁꯟꯗ꯭ꯔꯤ ꯇꯥꯔꯤꯕ ꯄꯨꯂꯤꯁ ꯑꯃꯗ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯑꯣꯖꯥꯅꯤ, ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯄꯅꯤ, ꯃꯦꯗꯥꯝꯁꯤꯗ ꯄꯥꯎ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ "ꯌꯥꯅꯤ ꯁꯥꯔ, ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨ." ꯁꯟꯇ꯭ꯔꯤꯗꯨ ꯆꯪꯁꯤꯟꯈꯤꯗꯨꯅ, ꯃꯦꯗꯥꯝ, ꯃꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯑꯃ ꯂꯥꯛꯏꯌꯦ, ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯔꯤꯌꯦ꯫ SDPO ꯂꯤꯟꯊꯣꯏ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯀꯣꯔꯧꯒ ꯇꯥꯟ ꯆꯥꯅꯅ ꯌꯦꯡꯅꯔꯨꯔꯦ꯫ ꯀꯣꯔꯧ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯈꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯈꯨꯗꯛꯇꯨꯗ ꯃꯃꯥꯏꯗꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟꯈꯤ꯫ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯈꯤ, "ꯀꯅꯥ ꯂꯩ? ꯑꯣꯖꯥꯗꯨ ꯆꯥ ꯄꯤꯊꯛꯀꯣ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯄꯨꯍꯟꯈ꯭ꯔꯣ." ꯄꯨꯂꯤꯁ ꯑꯃ ꯊꯣꯛꯂꯛꯇꯨꯅ, "ꯁꯥꯔ, ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯈꯣ, ꯆꯥ ꯊꯧꯔꯥꯡ ꯇꯧꯖꯈꯤꯒꯦ." "ꯌꯥꯔꯅꯤ, ꯆꯥꯗꯤ ꯊꯛꯆꯔꯔꯣꯏꯒꯦ, ꯐꯔꯦ ꯆꯠꯅꯕ ꯇꯧꯖꯔꯒꯦ." ꯆꯥꯛꯈꯨꯝꯗꯒꯤ ꯀꯣꯔꯧꯒꯤ ꯃꯃꯥꯅ ꯀꯧꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯕ ꯇꯧꯔꯁꯤ. ꯅꯄꯥꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ." ꯃꯃꯥꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯀꯣꯔꯧ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯥꯗꯨ ꯍꯩꯅꯤꯡꯗꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯕ ꯌꯨꯝ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯏ꯫ ꯋꯥ ꯏꯉꯥꯡ ꯉꯥꯡꯅꯗꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯀꯣꯔꯧ ꯃꯄꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯆꯥꯟꯅꯕ ꯃꯇꯧꯗꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯕꯤ ꯃꯃꯥꯅ ꯎꯕꯗ ꯃꯊ꯭ꯋꯥꯏꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥꯁꯨ ꯇꯧꯐꯝ ꯏꯈꯪ ꯈꯪꯖꯗꯦ꯫ "ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯞꯂꯛꯈꯣꯒꯦ? ꯅꯪꯕꯨ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ, ꯍꯥꯞꯂꯛꯀꯅꯨ, ꯌꯥꯔꯅꯤ." "ꯌꯦꯡꯉꯣ ꯏꯃꯥ, ꯋꯥ ꯍꯥꯏꯒꯦ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯕꯨ ꯏꯔꯣꯏꯅꯅ ꯆꯠꯄ ꯍꯩꯕꯗꯨꯕꯨ ꯄꯨꯟꯁꯤ ꯀꯧꯕꯅꯤ. ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯤ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ." ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯣꯔꯧ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ꯫ ꯊꯨꯅ ꯃꯥꯒꯤ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯆꯥꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯇꯞꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯈꯤ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯕ ꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯒꯦ ꯂꯥꯛꯅꯔꯨꯕꯗ, "ꯗꯥ ꯀꯣꯔꯧ, ꯍꯣꯔꯦꯟ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯈꯤ꯫ ꯃꯈꯥ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯈꯤ, "ꯀꯔꯤꯕꯨ ꯚꯣꯂꯨꯟꯇꯤꯌꯔ ꯍꯥꯏꯕꯗꯤ? ꯌꯥꯔꯦ, ꯈꯪꯁꯤꯟꯅꯔꯔꯣꯏ. ꯊꯥꯕꯜ ꯆꯣꯡꯕꯒ ꯂꯣꯏꯅ ꯇꯣꯛꯂꯁꯤꯔ ꯈꯪꯗꯦ." "ꯆꯣꯡꯕꯗꯤ ꯆꯣꯡꯉꯨ, ꯉꯥꯛꯄꯗꯤ ꯉꯝꯂꯣꯏ." "ꯀꯩꯗꯧꯕꯒꯤ ꯉꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕ? ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ." ꯀꯣꯔꯧ ꯑꯗꯨꯝ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯂꯤꯟꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯀꯣꯔꯧꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯕꯗ ꯊꯥꯕꯜ ꯃꯐꯝꯗꯒꯤ ꯃꯥꯏꯛ ꯍꯧꯅ ꯈꯣꯡꯂꯛꯄꯗꯨ ꯇꯥꯕꯗ ꯀꯣꯔꯧ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯀꯣꯔꯧ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯗꯨ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯕ ꯐꯥꯎꯏ꯫ ꯀꯩꯗꯧꯕꯒꯤ ꯊꯥꯕꯜ ꯆꯣꯡꯂꯤꯕꯅꯣ ꯍꯥꯏꯅ ꯁꯥꯎꯔꯪꯅꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯊꯥꯕꯜꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯙꯣꯟ ꯕꯦꯟꯒꯤ ꯃꯈꯣꯜꯁꯨ ꯀꯟꯅ ꯀꯟꯈꯠꯂꯛꯏ꯫
ꯁꯨꯔꯦꯁ ꯃꯪꯒꯣꯜꯗꯒꯤ ꯀꯧꯔꯛꯏ, "ꯚꯥꯏ, ꯚꯥꯏ ꯀꯣꯔꯧ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯀꯣꯔꯧ ꯁꯨꯔꯦꯁꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯏ꯫ "ꯑꯦ ꯚꯥꯏ, ꯊꯥꯕꯜ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯤꯔꯣ? ꯉꯥꯛꯄꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯅꯈ꯭ꯔꯒꯦ?" "ꯚꯥꯏ ꯀꯣꯔꯧ, ꯊꯥꯕꯜ ꯍꯧꯈ꯭ꯔꯁꯤꯐꯥꯎ ꯅꯪꯅ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯕ?" "ꯂꯥꯏꯔꯤꯛ ꯈꯔ ꯑꯁꯨꯝ ꯄꯥꯁꯤꯔ ꯇꯧꯔꯝꯕꯅꯤꯗ." "ꯈꯪꯉꯦ ꯏꯕꯨꯡꯉꯣ, ꯃꯤ ꯂꯥꯛꯅꯕ ꯇꯧꯔꯅꯨ, ꯅꯊꯃꯣꯏꯗ ꯍꯣꯜꯂꯤꯕ ꯃꯤꯍꯨꯜꯗꯣ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ." "ꯀꯔꯤꯕꯨ ꯚꯥꯏ, ꯑꯩꯒꯤ ꯃꯤꯍꯨꯜꯁꯤ ꯌꯥꯝꯅ ꯍꯧꯕ꯭ꯔꯅꯦ?" "ꯍꯧꯔꯦ ꯍꯧꯔꯦ, ꯂꯩꯀꯥꯏ ꯁꯔꯥꯛ ꯁꯜꯂꯦ, ꯑꯁꯣꯝꯗꯁꯨ ꯊꯥꯕꯜ ꯆꯣꯡꯕꯒ ꯂꯣꯏꯅ ꯇꯣꯛꯄ ꯃꯤ ꯌꯥꯎꯅ ꯍꯧꯔꯕꯅꯤ." "ꯀꯔꯤꯕꯨ ꯑꯋꯣꯏꯕꯔꯅꯤ ꯚꯥꯏ, ꯑꯩꯗꯤ ꯃꯉꯣꯟꯗ ꯊꯥꯕꯜ ꯆꯣꯡꯒꯅꯨ ꯍꯥꯏꯈꯤꯗꯦꯅ." "ꯈꯪꯉꯦ ꯏꯕꯨꯡꯉꯣ, ꯃꯤ ꯂꯥꯛꯅꯔꯅꯨ, ꯊꯥꯕꯜ ꯌꯦꯡꯃꯤꯟꯅꯁꯤ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ." "ꯑꯋꯣꯏꯕꯔ ꯚꯥꯏ, ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯗ ꯊꯥꯕꯜ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯝꯈꯤꯒꯦ." "ꯍꯥꯏꯔꯝꯃꯣ ꯍꯥꯏꯔꯝꯃꯣ, ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯃꯐꯝꯗꯣ ꯊꯨꯅ ꯌꯧꯅꯤꯡꯂꯛꯑꯅꯤ." ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯕ ꯋꯥꯈꯜꯗꯨ, ꯁꯨꯔꯦꯁꯀ ꯊꯥꯕꯜ ꯃꯐꯝ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯃꯤꯟꯅꯈꯤꯕꯗꯨ! ꯁꯨꯔꯦꯁꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯛꯅꯈꯤꯕꯗꯨꯁꯨ ꯏꯀꯥꯏꯔꯞ ꯇꯧꯈꯤꯕꯅꯤ꯫ "ꯑꯣꯏꯕꯨꯡꯉꯣ, ꯑꯥꯗ ꯃꯣꯔꯥꯗ ꯐꯝꯂꯒ ꯂꯩꯔꯦ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯋꯥꯕꯅ ꯂꯣꯏꯔꯦ, ꯑꯩ ꯀꯧꯊꯣꯛꯄꯤꯔꯛꯑꯒꯦ." ꯁꯥꯎꯁꯤꯟꯅꯈꯤꯕꯅꯤ ꯁꯨꯔꯦꯁꯄꯨ, ꯑꯗꯨꯕꯨ ꯊꯃꯣꯏꯗꯗꯤ ꯁꯨꯔꯦꯁꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯈꯤ꯫ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯑꯪꯀꯜꯁꯤꯞ ꯈꯔ ꯂꯩꯒꯦ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗ, "ꯊꯥꯕꯜ ꯆꯣꯡꯍꯟꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯑꯪꯀꯜꯁꯤꯞ ꯈꯔꯗꯨꯅ ꯌꯥꯔꯣꯏ" ꯍꯥꯏꯅ ꯂꯤꯟꯊꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯈꯤꯕꯗꯨ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯏꯀꯥꯏꯔꯞ ꯇꯧꯈꯤꯕꯅꯤ꯫ "ꯀꯔꯤꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯕꯜ ꯆꯣꯡꯒꯅꯨ ꯍꯥꯏꯈꯤꯗꯦꯅ." "ꯌꯥꯔꯦ, ꯂꯩꯅꯤꯡꯗ꯭ꯔꯒ ꯇꯣꯛꯑꯣ, ꯃꯤꯗꯤ ꯐꯖꯅ ꯑꯣꯠꯄ ꯃꯤꯅꯤꯀꯣ ꯅꯪꯁꯦ." "ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯁꯥꯎꯔꯅꯨ, ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯤꯅꯣ ꯂꯩꯕꯤꯔꯒꯦ." ꯑꯣꯏꯅꯔꯞ ꯇꯧꯕ ꯋꯥꯉꯥꯡꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯍꯟꯈꯤ꯫ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯊꯥꯕꯜ ꯆꯣꯡꯂꯤꯕꯗꯨ ꯌꯦꯡꯕ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯀꯣꯔꯧ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇꯨꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯍꯨꯏ ꯀꯟꯅ ꯈꯣꯡꯂꯛꯄ ꯇꯥꯕꯗꯒꯤ ꯑꯀꯥꯏꯕ ꯑꯣꯏꯔꯦ꯫ ꯘꯔꯤ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯁꯤꯜꯂꯝꯂꯦ꯫ ꯇꯨꯝꯕ ꯏꯌꯥ ꯌꯥꯗꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯣꯔꯧ ꯇꯟꯗꯦꯝ ꯃꯟꯗꯦꯝ ꯇꯧꯅ ꯀꯣꯂꯦꯖ ꯀꯥꯔꯛꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨꯝ ꯄꯥꯡꯊꯣꯛꯂꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯐꯝꯂꯤ, ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯃꯊꯟꯇ ꯍꯪꯖꯔꯤ꯫ ꯉꯔꯥꯡ ꯀꯣꯔꯧꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯅꯣꯡꯃ ꯀꯣꯔꯧꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯂꯤꯟꯊꯣꯏ ꯃꯊꯟꯇ ꯈꯪꯍꯧꯗꯅ ꯅꯣꯛꯂꯛꯈꯤ꯫ ꯅꯣꯛꯂꯨꯔꯒ ꯑꯃꯨꯛꯁꯨ ꯂꯤꯟꯊꯣꯏ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯂꯤ꯫ ꯗꯨꯀꯥꯟ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯀꯣꯔꯧꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈꯤꯕꯅꯤ꯫ ꯃꯇꯨꯡꯂꯣꯝꯗꯒꯤ, "ꯗꯥ ꯀꯣꯔꯧ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ?" ꯀꯣꯔꯧꯅ ꯈꯪꯕꯗꯨ ꯎꯕꯗ ꯅꯣꯛꯆꯈꯤꯕꯅꯤ꯫ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯣꯏꯒꯤ ꯀꯣꯟꯊꯣꯡꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯈꯤꯕ ꯃꯥꯟꯕ, ꯑꯗꯨꯗ ꯁꯨꯝ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯤꯕ." "ꯏ, ꯍꯨꯔꯥꯟꯕ ꯐꯥꯅꯕ ꯉꯥꯏꯔꯒ ꯑꯩꯅ ꯀꯧꯕꯗ ꯈꯪꯉꯤꯗꯨꯅ ꯀꯔꯤꯒꯤ?" "ꯅꯪ ꯀꯣꯂꯦꯖ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯕꯅꯤꯗ." "ꯀꯔꯤꯒꯤ ꯌꯦꯡꯕꯤꯔꯤꯕ? ꯀꯅꯥꯅ ꯈꯪꯕ ꯀꯣꯂꯦꯖ ꯀꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯒ ꯊꯃꯣꯏꯗꯨ ꯂꯝ ꯍꯦꯜꯂꯝꯂꯗꯤ?" "ꯑꯣꯏꯕꯨꯡꯉꯣ, ꯅꯪꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯗꯥ ꯁꯨꯔꯦꯁꯀ ꯅꯈꯣꯏ ꯑꯅꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯔꯕꯅꯤ, ꯑꯩ ꯁꯥꯎꯖꯔꯛꯀꯅꯤ." "ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯁꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯛꯂꯦꯅ." "ꯌꯥꯔꯦ, ꯏꯃꯥꯅ ꯀꯧꯔꯛꯂꯒꯅꯤ, ꯆꯪꯈ꯭ꯔꯒꯦ." ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛꯇꯨꯗ, "ꯂꯤꯟꯊꯣꯏ." "ꯀꯔꯤ ꯍꯥꯏꯒꯦ?" "ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯏꯕꯥꯅꯤ ꯂꯥꯞꯅꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯀꯔꯝ ꯍꯤꯡꯒꯅꯤ?" "ꯀꯔꯤꯅꯣꯗ ꯑꯗꯨꯝꯅ ꯉꯥꯡꯂꯤꯕꯗꯨꯕꯨ, ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ." "ꯑꯗꯨꯝꯅ ꯑꯣꯏꯊꯣꯛꯍꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯤꯒꯨꯝ ꯍꯤꯡꯒꯅꯤ, ꯅꯪꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯁꯨ ꯅꯃꯤꯒꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯒꯅꯤ." ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗ ꯄꯨꯛꯅꯤꯡꯁꯦ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ, ꯄꯤꯁꯤꯁꯨ ꯊꯤꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ "ꯂꯤꯟꯊꯣꯏꯁꯦ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯀꯞꯂꯒꯅꯨ. ꯅꯪꯕꯨ ꯀꯥꯏꯅꯕ ꯇꯥꯔꯕꯗꯤ ꯑꯩꯅꯦ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯌꯦꯡꯉꯨ, ꯑꯥꯗ ꯂꯣꯏꯔꯣꯏ ꯉꯝꯊꯔꯛꯂꯤꯕ ꯆꯤꯡꯁꯥꯡꯁꯤꯡꯁꯤꯗ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯔꯤꯕꯁꯤ, ꯆꯤꯡꯁꯥꯡ ꯅꯥꯄꯣꯝꯁꯤꯗꯒꯤ ꯂꯤꯔꯤ ꯍꯨꯝꯂꯛꯂꯤꯕ ꯑꯏꯪꯕ ꯃꯂꯪꯁꯤꯗ ꯑꯁꯪꯕ ꯎꯄꯥꯜꯁꯤꯡꯒꯤ ꯎꯅꯥꯁꯤꯡꯅ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯖꯔꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ
पुनिंग हुना फजखरे दा आइगी पुनसिदी उनासिंगसिगा पांखकनी नंगी इंग्लबा साहुम याउदना इनिंग तमना हराव मथोय काचबा ngamloi मैडम नहान की केस तुगी मतंगदा मी खरा मैडम बु उनबा लागली कांस्टेबल चावबना अदुमना हायरकपदुदा लिंथोय ज्ञान खंगलाक लाई मिलुदगी पिरांगदु तेथोलगा चावबा मखोयना पुरकदबा से चांगदु सुरब्रा हंगु सुरगदी संहलौ होय मैडम आई हंगजगे कोरौ कॉलेज सुदी ओइरदुना मयुमदा हलकली लंबीदा इंदिरा अंगांग अमा मखुना समलगा चलंबदु थेंगनरुरे इंदिराना दाकोरौ गारीदु ngahakta खामखो कैनोमता हंगजाउखिगे हायरकपदगी कोरौ गारी खामदना कुमथरकले दाकोरौ सुदी थारबरा होय इंदिरा नुंगाइरिको नुंगाइरिये दाकोरौ अना एकति यावदेको नंगी अंगांग लसिबो यामना नुंगसिना माने दाकोरौ अबुंगो अचापोट लैबिरमगे आदगी दुकान सिदा चसिलाओ इंदिरा मामा मचादु कोरौगी मतुंग इलखी दाकोरौ कैनोमता सुम हंगनिंगबा हंगो याये दाकोरौ लिंथोइदु MPS खल्लाबा मतुंग लंफेल पुलिस स्टेशन दा जॉइन तौरे हाइना ताइना कोरौ तुमि लेखरे ngahak leiraga abungo nangi achapat sida leire दाकोरौ aina hairisi chumbra haibane aidi masaksu khangdi nakhoi ani ge wari se da सुरेश ने हिंगलिंगाई दा तंबदगी खंगहोबनी इंदिरा मपी तारखी आइना युम पालाबा मतुंगदा आइना मरम ओइदुना लिंथोइना दाबु यामना वरौख्रे हाइबा इमानबी अमना अमुक तंबदगी खंगलखी इंदिरा कपलनु मीन उख्रदी फतना खनख्रनी पुंसी हाइबसिदी नुंगाइबा ngaktasu ओइगे यादबनी नंगना हारिबदु सुमे मालम फेलदा तारबनी अदुदि आई अमुक चलुखिगेको कोरौना माना खामलंबा गारी तमना लागली इंदिरा मागी मापी तैथोना कोरौबु येंगदुना लेहौरी नुमिदांग चाक चाबा लोइरबदा कोरौ फामुंगदा हिबली ngasai lambida इंदिरा थेंगनरुबुदुना मागी नुंगसिरबा मरुप सुरेश बु निंगसिंगलली नुमित्तु सुरेश यामना फिंगना मागी युमदा लाखी बाय इंदिरा दो मखोगी अहलमन सिंगना निपा अमदा थाजखरे हाइरे nasimak mabu lौब लाउ नत्रगदि सिरनी हाइरिये करम तौसिगे भाई ए अदुदि भाई नंग अपामबदो हाइरो करी तौसिगे भाई ngasi hekta लौरु रसिरा फरे भाई सुरेश आई गारी थौदोरलगे हेक्टर लौरु रसी सुरेश अमदि कोरौ इंदिरा लौबा नाम्बोलगी इंफाल तमना कन्ना थौरकली हाना पाउ पीखरबना इंदिरा सु मखोई कोंथोंग वांग मदा लेपतुना लेरमखी हाथु हाथु गारी रु तोंखलखी कोरौ न मागी कारदु थौरी मनिंगदा सुरेश अमदि इंदिरा इपा पकना फमले सुरेश न हाइरखी भाई कोरौ नंगी तौबिमल पुंसीदा काउब ngamlaroi कारigi तौबिमल नो भाई मसीदी मरुप अमना मरुप अमगिदमक तफद्रब थौदांगनी नामोल यौगदब यामसिलक्त्रब तंजादा खंगौदना टाटा ट्रक अमना थोमजिलखी मदुदा कोरौ ज्ञान अदुम मांगख्रे माना ज्ञान लाकपददी हॉस्पिटल की बेड हिप्तुना लेरमखी लिंथोई मनाक्ता कप्तुना लेरमखी ममा मपासु लेरमखी ज्ञान लाक्तुना लिंथोई बु कौरुबुदा लिंथोई फुक हवतुना अदुम चटखरे हॉस्पिटल दा लेरिंगाइदा मरुप सुरेश एक्सीडेंट दुदा लेखिद्रे हाइबा खंखी इंदिरा सु ममा मपाना पुख्रे हाइबा ताखी कोरौना हॉस्पिटल दगी हलकपदा लिंथोई दी दिल्ली दा लेबा मबुंगी मनाक्ता चटखिरमले नुमितुदगी ngasi फावबा लिंथोइना माबु साउरी लिंथोइ लेत्रबा लेकाइतुदा लेनिंगलक्तबदगी कोरौ कॉलेज की ओजा ओइरबा मतुंगदा इम्फाल दा युम होंगलखी हाउखिबा वरी सिंगदु निंगसिंग तुमथनबा कोरौ होनजरी नुमित खरानी की तुंगदा कांस्टेबल चावबना हाइरखी मैडम नुपी अमखक मैडम बु अमुक उनजगे हाइदुना लागली जंगनजरउरा जंगहलउ यानी चावबा इंदिरा थुंबानदगी मैडम आई अमुक चंगजरखी लिंथोइना इंदिरा की सकमदे मुन्ना खंखी नुमितु ngasi फावबा कावबा ngamdana लागलेबनी अदुबु साउनिंगलिबा थमोइदु फजनजखी यानी चंगबिरु
ꯆꯤꯌꯥꯔꯁꯤꯗ ꯐꯝꯕꯤꯌꯨ, ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯃꯦꯗꯥꯝ, ꯑꯩ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯃꯦꯗꯥꯝꯕꯨ ꯊꯦꯡꯅꯍꯧꯗ꯭ꯔꯕꯗꯤ ꯗꯥ ꯁꯨꯔꯦꯁꯀꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯝꯅ ꯗꯥ ꯁꯨꯔꯦꯁꯀꯤ ꯊꯋꯥꯏꯅ ꯅꯪꯕꯨ ꯁꯥꯎꯒꯗꯧꯔꯤꯕ? ꯇꯥꯕꯤꯔꯣ ꯃꯦꯗꯥꯝ, ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯝꯕ ꯗꯥ ꯁꯨꯔꯦꯁꯇ ꯄꯥꯎ ꯄꯤꯈꯤꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯍꯟꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯝꯕ ꯃꯍꯥꯛꯇꯣ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯗꯥ ꯀꯣꯔꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯗꯤ ꯏꯁꯣꯛ ꯁꯣꯛꯍꯧꯈꯤꯗꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯕꯨ ꯄꯨꯈꯠꯄꯤꯈꯤ꯫ ꯗꯥ ꯁꯨꯔꯦꯁꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯣꯛꯇ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯅ ꯄꯪꯀꯞꯇ ꯀꯞꯆꯈꯤ꯫ ꯏꯃꯥ ꯕꯕꯥ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯗꯥ ꯀꯣꯔꯧꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯂꯩꯖꯅꯤꯡꯗꯨꯅ ꯏꯃꯥ ꯕꯕꯥꯗ ꯀꯞꯇꯨꯅ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯝꯗꯨꯅ ꯃꯈꯣꯏꯅ ꯆꯤꯡꯗꯨꯅ ꯌꯨꯝꯗ ꯄꯨꯕꯤꯔꯛꯈꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕꯅꯤ꯫ ꯀꯣꯔꯧꯗꯣ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯃꯥꯟꯅꯕ ꯁꯨꯔꯦꯁꯇꯣ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯣꯔꯧꯅ ꯍꯣꯁꯄꯤꯇꯥꯜꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯀꯅꯥ ꯀꯅꯥꯅꯣ ꯃꯌꯨꯝꯗ ꯄꯥꯎ ꯈꯔ ꯄꯤꯔꯨꯅꯕ ꯇꯧꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯥ꯫ ꯂꯤꯟꯊꯣꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯗꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯈꯤ꯫ ꯀꯣꯔꯧꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯏꯟꯗꯤꯔꯥꯅ ꯀꯞꯇꯨꯅ ꯑꯩ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯐꯥꯎꯕꯗꯪꯗꯤ ꯃꯅꯥꯛꯁꯤꯗ ꯂꯩꯖꯈꯤꯒꯦ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯗ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗꯨ ꯂꯤꯟꯊꯣꯏ ꯆꯞ ꯂꯦꯞꯇꯨꯅ ꯇꯥꯈꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏꯗ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯟꯈꯤ꯫ ꯏꯟꯗꯤꯔꯥꯁꯨ ꯃꯃꯥ ꯃꯄꯥꯅ ꯅꯝꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯃꯦꯗꯥꯝ, ꯀꯩꯗꯧꯔꯕꯒꯦ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯤꯕꯁꯤꯕꯨ? ꯗꯥ ꯀꯣꯔꯧꯗꯨ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯟꯕ ꯃꯥꯜꯂꯤ꯫ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ ꯃꯦꯗꯥꯝ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ꯫ ꯏꯟꯗꯤꯔꯥ ꯃꯥꯅ ꯐꯝꯂꯤꯕ ꯆꯤꯌꯥꯔꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯂꯤꯟꯊꯣꯏꯗꯤ ꯏꯟꯗꯤꯔꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯣꯔꯄꯤꯒꯨꯝ ꯑꯣꯏꯈ꯭ꯔꯦ꯫ ꯏꯟꯗꯤꯔꯥꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕꯗꯨ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯃꯆꯤꯟꯗꯒꯤ ꯍꯥꯏꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯇꯅ ꯇꯥꯔꯛꯈꯤ꯫ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯥꯔꯗꯨꯗ ꯀꯣꯔꯧꯒꯤ ꯀꯣꯂꯦꯖ ꯇꯝꯅ ꯃꯊꯟꯇ ꯂꯥꯛꯂꯤ꯫ ꯀꯣꯔꯧ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯗꯥ ꯀꯣꯔꯧ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯑꯉꯥꯡ ꯂꯥꯏꯔꯤꯛꯇꯤ ꯇꯥꯛꯇꯅ ꯎꯈꯣꯡꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯀꯣꯔꯧ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯤꯟꯊꯣꯏ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯗꯨꯅ ꯂꯦꯞꯂꯝꯕꯗꯨ ꯎꯔꯦ꯫ ꯃꯈꯣꯟ ꯅꯤꯛꯅ ꯀꯣꯔꯧꯅ ꯍꯥꯏꯔꯛꯈꯤ, ꯂꯤꯟꯊꯣꯏ, ꯅꯪ ꯑꯩꯕꯨ ꯁꯥꯎꯗ꯭ꯔꯕꯔꯥ? ꯂꯤꯟꯊꯣꯏ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯃꯉꯛ ꯅꯣꯝꯗꯨꯅ ꯄꯤꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ꯫